Akasbani Imphal ka hausi unajariba si Union Minister of State for External Affairs and Education Dr. Ranjan Singani. Ozana chilleba matam kaitopidana ngahatang akoiga unabigi tanjama pibibagidamukta ozabu amkai leitan thagat pongdukchari. Ahanbada ozada hangjaninge basi Pradhan Mantri Narendra Modi gi Pariksha pe Charcha asi handaki asina taruksuba edition ni. Pradhan Mantri gi Pariksha pe Charcha Hogdoki was in Masigi, Wakalonzi, Karmain Lakibano Habido, Amukta Habio. Honorable Prime Minister Sri Narendra Modi na conceptualized over a unique interactive program as he mana conceptualized or Hogdopani. Pariksha pe Charcha, Heidi Vesda, Mapungana Lakadurse, Satrane, Parent ne, Aduga Oza Singh ne. भारत की across the country लाइबा मयाम से अदुदगी हेंदोक्तना overseas द लाइबा मयाम गसु direct interact तौरगा छात्र सिंगना परिखागी मतमदा stress समा द अकीबा द अफा पुनबा दगी कराने easiness अमा फाउदबदो मदु करमाइना फावन गदगे हाइबसिगी द तौरकपने अदना प्राइम मिनिस्टर की वाखलोंदी अदुगुंबा अकीबा पाखटपा थक्कटपा मयामदु लौथोगा परीक्षा से करी होइना तौगदगे न माना खनबदा examination से माना आइना in order to celebrate life as an उत्सव function festival अमोइना परीक्षा से तौरगदी अंगांग सिंगी वाखलदा लेरिबा कोइगी अकीबा अदुगा तहा तहा बै वाखलोंदो तोखिगनी हाइबने अदो मागी वाखलोन सिदा सांगे होइना Pariksha pe Charcha se 3 edition akoi tawgre Delhi gi town hall da interactive format ta tawi adubu COVID-19 pandemic lakwadagi 4th edition si koi pangdi pangthoi April gi tang tareta aduga 2021 ki da karmai telecast tawba aduga virtual gi type ta on Doordarshan da aduga all major TV channel da masigi format से द पांगथोक पने अदुगा 5th edition से मसीमदी आई सामक्सु यावे हावे तारे पर खापे सरसा से तालकोटरा स्टेडियम दा न्यू दिल्ली दा ममांगी सही दा फजना पांगथोए अदुगा 6th edition ने हंदकी 2023 दा तौगदोरि से मसीगी परीक्षा पे सरसा से दा with school students teachers and parent असे Pariksha pe Charcha 2023 से कोई लाइवा जनवरी तांग कुंतरे 2023 से द शेड्यूल तवी अदो मसीदा प्राइम मिनिस्टर मसामगना share the life mantra but also encourage them to celebrate exam as a utsav of life haidana angang sing the line and honaba aduga handaki tawgadoriba purpose format asidi kari da mapungoi geda interactive nei Class 9 dagina 12 hawse masina yawu yagani aduga teachers ka parent kana my golf in portal sida on selection of theme the moi participate to we agani aduga mayam sida gi few shortlisted questions asi hangani hangadori ba singse selected winners will be attained in the Pariksha pe Charcha program the yawgadaba aduga selection of participation see school students inside Panjagiba from class 9 to 12 aduga teachers and parents have been selected through online competition aduga list of themes karino masine yamna interesting oidoridi themes maruena koigi kenogum nipan gumba pi sigi manungda first theme satra gi piriba themes karino da know your freedom fighters Nangi Laibaki Damukta Ninka Tamano Lan Sonuramba Mi Singi Maramda Kangba Masida Kari no Satran Taudu says what life stories you have heard about the freedom fighters of your state or region, the what inspiration do you draw from their life? Aduga Ahum Subadana, how do you want to serve your nation? Say for example Manipur da Hairasine Manipur ki freedom fighters hairagadi British ki mayokta sonaba singsi freedom fighter and a threat tore aduga Second World War haurakpada INA gi Azad Hind Fauj gi
laiba mayam Manipur da yauri mayam singse moi sing asigi marakta either hana sonu ki ba Juvraj Tikenda ji ki wagera pauna ba Juvraj ki wagera Rani Gaidelu ki wagera natraga Moirang Koireng ki wagera Prokamhum Tomal ki wagera aduga Nazi Ahmad Khetrigau ki Kaikhu ki makoina ayane yauramba mayam Moirang dagi mayam ama yauri bado makoi sigi lives history se masi nangi state sigi satra moina khangaba ge habane karigumba paraba khangaba adudi makoi dagi nangonda kari inspiration itil phauge banongna hairiba freedom fighters sing mogi life history dagi pirak phang inspiration ado aduna mapung warga nangna nangi leibak ki damakta nangi country ki damakta karmaina nang seba tawgadage se masigi maramda hairiba team sida nang iba tabane ko then ani suba team si our culture is our pride. What is special about your state's culture? What element of the culture make you feel proud of your country? Manipur da khudam pitade Manipur ki culture asida koi ki state sigi special culture si karino I say satra sina identify tawtare aduga madugi culture adu da yauriba element sing ado maduna nangbu karmaina saukthokjaba phaujaba ge haiba masigi matangda culture gi maram sida satrana iba yai aduga ahum subasina my book my inspirations Manipur gi su naharol singna English da phongbo gera Hindi da phongbo gera tonganba lon da phongbo gera natraga Manipur da phongba lairik oigera lairik sing adu par matungda nangonda nangi wakalda karamba positive inspiration lake maduna nangi prajata laibaki kramaina culture or literature se develop tawgadage haibasi ki issue da lakadoriba mari subasi safe environment for future generation eba asidaita mapungoina satra singda tawhaningi ba prime minister na pami badi what are your ideas about sustainable development? Sustainable development haibasi karino haibase satra singna masigi maramda nainaba irakpa aduga what challenges do you anticipate for our future generation due to climate change? Climate change lakpasida tungda lakadro koi mirol singda ade huji hujik lairiba koina kari kari thengnarabage masi ki possibility ase aikoina masi khangba machangi aduga challenges singdo koina mitigate tawna ba kari kari sange sima sange kudamoina koi mayam yam hainai nongju tha da nongchu dre nongju tha waling da nongchu thokre ajik Manipur da mayam launari ising phangaro numit trawani matungda phalda tap water phangaro en haida these are all environmental issues climate change issues la ibasing mayam asa adagi labuk da ising phangdre these are all impact of the climate change these are all kari haigani koina thengnariba challenges mayam neba adu orboi di sugumba challenges yamna vividly taseng koi gi mang je da hujik thokdun lerba ising phangdabagi kari gi mayam se masi tholai base climate change nane se koi khangminaraga what measures must we take protect our environment kari step lokala kanda koina environmental protection tawgadage then tawbataradi how can you contribute in the sustainable development as a student satra amoina sustainable development sida climate change ki action lokalakpa environmental protection khoiga koibugi phibom kanam honabada naki contribution nangna tawgadaba thabuk sikari no madu tawrakanda satra moina karmaina khoi lisang sina nungai yaipana tangdu laitana leiba yaba aduguma leiba amo ohen gadage aibasina koigi mari suba pariksha pe sarsar sigi mapung oiba theme ne manga suba sidi my life my health masida aigi punsi amasung aigi hakchang haibasda nang kari kari feel tawge kari wakal khange ba hakchang pa besik asi maru ori sikari gi noise masigi maramda nangna parka pe sarsar sida iwa aduga nangi hakchang si panana ba nang kari kari tawgadage se nangi sidaida wakal do thadau haibane then taruk subasidi my startup dream
entrepreneurship among the students towards self-reliance for succeeding in life, and at the same time contributing to the nation's economy and work culture is need of the hour. What is your dream about your own startup? Aduga STEM Hydra Education Nama Live set NEP 2020 gi recommendation the live se flexibility of choice. Ama commerce lawram bane ye philosophy lawram bane ye adu physics lawbu yaroi natraga mathematics lawbu yaroi haibagi adugi compartmentalization of the orthodox discipline do nataba dikti aina sidida physics lawrme political science lawning agasu magi ahan lawrm physics ki course to loraga academic bank account hang to the hapsal lamaga magi choice to magi area of knowledge expand to ba adurgi magi chosen their own part sidagi aina khwaidagi na sana basi botsi kari no ise mana kallaga satkhiba yaba aduga aikoina ayamatamda science tamu matamda science and mathematics kakta khanba there are other lives beyond science and mathematics haibase masisu aikoi khangba ma darkar hoiba punamak tamiba do society applicable hoiba society the promotion pigadaba pon ngakdane ba aduna hariba posida what is your suggestion haiba prime minister na khoi ga aphaw bharat ki educationist singna khoi sanaba like tamba se sanabo ina tamba and joy of learning gaina khoi na mamang ida khoi mayam tawgiba dumaina the toy and games for learning in school masi torumatam da khoi games tagi kari kari tawbi ai masina khoi gi learning da karmaina masina support pirakani aduga hairiba matang sida sana put mayam do ga kari knowledge gain tawge adagi madudai phangpa singdo maduna aikoina karmai tawduna akhoi gi secondary stage da level up tawgada ge do adugi potni adudi oza singi oiba tokhaiba satra singsiga manadaba thim amaju lebibro zat theme for teachers the position number 1 the our heritage kari haina haiga da what is the essence of teaching Indian traditional knowledge for the holistic development of the learners bharat ki parampara dagi leraba akhoi gi indigenous knowledge se manipur ki so hairone weather gi da mamang da alman sing na ngasi di aksang si nong thi nong mangi adona kaino se nong se kobru rom de khong aba han bagi moirang lai si de khong aba du de ising chauni chauroi kai ba that kind of indigenous knowledge akhoi masi superstition ate through experience ta wisdom da laki ba pone masi sing se masidagi modern scientific interpretation documentation aduga explanation tawrkanda khogi indigenous knowledge ina khogi heritage se masi protect tawungam gani sine aduna nangna satra oja moina satra da tambiba matamda hariba problem singse karmaina integrate tawraga nangna satra da sigi knowledge se force na tawa karmai tor adaptation to hon kidage maduna auto flow wer kanda mokoina chawkala kanda madugi heritage gi wakalon do puraga saki gadage aiba sineva ani suba oja da piriba team se enabling learning environment adu masina oja singi kanone ahum suba oja singi da lakado se education for skilling skill education se hojikti yamna maru oire adagi amuksu oja singda thamgadori se hanasu Professor Imphal hanagi UGC chairman lairingada learning without burden tawgre hojik lairiba khoigi sarkar sina modi ji gi makada koina backless school day Saturday gumba tawgre sumai tawduna burden yaudana angang singda top top makal gi knowledge ama create kamai tawgada gi habisine experimental learning oigera project based curriculum oigera natraga confidence building issue mayam se da kramain lakada ge se NEP 2020 da yauri bedo pukhalakpa aduga oja moina future educational challenges tungda tholkado ba challenges singse kramaina tawgada ge se parikha pe charcha sida oja singna role se maduda participate to we ane future education se for example aigi opinion da haiba taragadi akoina
इंडिया की डेवलपमेंट से प्राइम मिनिस्टर मोदी लाकांदा गुजरात मॉडल है गुजरात तक करमाइना साउखट की गे करमाइना एजुकेशन सिस्टम इंटरनेशनल एजुकेशन सेंटर केमाइना गुजरात ला की गे कर मधु लांगनो होना द करी करी चैलेंज तो की गे तो प्राइम मिनिस्टर मोदी दी ही हैज एन वेल इन डेप्थ अदुगी पोट अदु खांगा माना भारत की ओइबा नेशनल एजुकेशन पॉलिसी 2020 द पिरकने अदुना मणिपुर की ओइबा कोइना मणिपुर मॉडल अमा फ्यूचर एजुकेशन द थमसी हायरगदे कोइगी लोअर दगिना हुजुपुदी होय अर्ली चाइल्ड एजुकेशन अखोय हुजिक सिस्टम फॉर्मल सिस्टम द किंडरगार्टन की अदुगा मयाम दु हुजिकती स्कूल की सिस्टम द लाबनिना सिदे स्किलिंग सु पीरबनिना मणिपुर मॉडल अमा तौसेरगदे कोइगी करी हाइगनी डिग्री की अरोइबा सहीदा हाइगरा पोस्ट ग्रेजुएट के अरोइबा सहीदा हाइगरा R&D की रिसर्च एंड डेवलपमेंट की पोट असी हापगा मसी पोट से करी के हापतो इनो लोकल एरिया स्पेसिफिक ओइबा मणिपुर की लैरिबा लोकेशन फैक्टर रिसोर्स फैक्टर ह्यूमन मेंटालिटी अदुगा कल्चर डिफरेंट डायलेक्ट्स डिफरेंट कम्युनिटीज मयाम असिदा अखोगी लैरिबा existing ecosystem asida research and development torga karmaina masi cohesively coherently adu development the forward to we agada ge se masi manipur model oina idi degree gi aroiba sahi aduga PG gi aroiba sahi course any discipline at the end discipline duga sanaba R&D specifically for the Manipur masi hapung magadi satra singana tholakanda qualified or tholakanda makoina field the work tor matamda sarkar gi thabak tor matamda or lanai entrepreneurship tor matamda lam sigi lehau ga sunaba development mo create to wungam gani asima ai panninge aduga parents ki team ju lai bi broja lai parent ki team sina maruena han base my child my teachers parent ki target sina magi angang amasung angang du tambiribo ozadane ba aduna pana lawgador interest se aigi angang se karmain tambirige aduga tambibado karmaina adapt tawrige ozaduna kari kari interest angang sing te pirige se parent ki wakal da kari lege kari to honinge parent ki aspiration kari no hujik leiriba trend sida parent na kaya yamna madu assess tawrabage natraga madu addressing tawrabage natraga counseling tawrage haiba sing se parent ki target ni aduga amana masa sing si angang apikpadagi adolescence lakani adult education sta making everyone literate mi pung khudimuk se lari hayan bam sange oje ki prithvi sidi knowledge based society ni hanan akal thaugi agriculture gi then industry gi science and technology gi hojikna knowledge based lakrabani aduna supreme knowledge asi lahannaw gi damakta parents singna magi masa pi ibo ogera adult ogera masida punamak se mapung phana mai masing tamnana bagi karamba mama pa sina kari khali bage masa singse laiba NEP gi 2020 sida piriba freedom aduga academic account internationalization of higher education mayam si laiba se ekoi gi laiba indigenous knowledge aduga world gi growth india gi hana leramba pulap si yo maga life sida parents singna magi masada karamba option piga da ge se masigi liberal choice amagi ecosystem ama parents singna develop to sangi hari basing se parikha pe sar sida parent na phongdol agadi madu yamna kanabo oigani haibasinebo aduga ozan jung sai registration ki matang da haibi kre my gov forum da toroga changbani company na ada masigi pariksha pe charcha sigi registration tor post da khogi angang man je parikha torga khan ga duribne moi je muk selection based da torga doini masi da khogi sahi khudingi angang asuk yamna akakna ba haibam leibra parents suk yamna akakna ba oja suk yamna akakna ba haiba leibra aduga magigi numbering je sahi khudingi fluctuation leibra ahanba hogolakpadadi satra yamna yamde second episode di missing hengale third episode hengale ado handak ki 6 episode sidadi
ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 38 ꯐꯥꯎꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯁꯥꯇ꯭ꯔꯁꯦ 31,24,205 ꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦꯕ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯈꯛꯇꯗ ꯑꯗꯨꯒ ꯑꯣꯖꯥ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄꯁꯦ 5,60,931 ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯑꯦꯕ ꯄꯦꯔꯦꯟꯠꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯦꯔꯦꯟꯠꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄꯁꯦ 1,95,224 ꯑꯁꯤ ꯎꯔꯨꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅ ꯐꯤꯜ ꯇꯧꯒꯦꯗ ꯑꯣꯖꯥꯁꯨ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯨ ꯁꯥꯇ꯭ꯔꯁꯨ ꯄꯔꯤꯛꯁꯥ ꯄꯦ ꯆꯔꯆꯥꯁꯤꯗ ꯉꯁꯥꯏꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯍꯥꯎ ꯇꯨ ꯏꯖ ꯑꯦꯛꯖꯥꯝ ꯋꯥꯔꯤꯌꯔ ꯀꯃꯥꯏꯅ ꯂꯥꯟ ꯁꯣꯛꯅꯒꯗꯒꯦ ꯀꯃꯥꯏꯅ ꯅꯣꯂꯦꯖꯁꯦ ꯕꯤꯜꯗ ꯑꯞ ꯇꯧꯒꯗꯒꯦ ꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯁꯤꯒꯤ ꯈꯨꯗꯝꯅꯤ ꯍꯟꯗꯛꯀꯤ 6 ꯏꯗꯤꯁꯟꯁꯤꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ 185ꯗꯒꯤ ꯁꯥꯇ꯭ꯔ 5,000ꯒ ꯁꯨꯞꯅ 37 ꯍꯟꯗꯛꯀꯤ PPC-ꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛꯁꯤ ꯇꯁ ꯇꯧꯕ ꯌꯥꯅꯅꯕ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯤꯡꯁꯦ ꯇꯥꯏꯝ ꯁ꯭ꯂꯣꯠꯁꯤ ꯈꯔꯅ ꯁ꯭ꯀꯨꯜꯗꯒꯤ ꯀꯔꯤꯗꯩ ꯇꯧꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯔ ꯂꯥꯛꯆꯔꯅꯤ ꯑꯗꯨꯒ ꯏꯠꯁ ꯑꯦꯟ ꯏꯚꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯀꯔꯝꯍꯥꯏꯅ ꯏꯟꯚꯣꯜቭ ꯇꯧꯒꯗꯒꯦꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯈꯔ ꯇꯧꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯤ ꯄꯣꯏꯟꯠ ꯈꯔ 100 cities-ꯗ ꯊꯝꯃꯤ almost 650 location across the country masi loin thame aduga airport ta railway da aduga national and historical important places sings da modi ga satra singa selfie point thame adu punamak to QR code ama tor kanda mana madu post we agani aduga comment at my gov portals da thawa yagani aduna handaki 6 edition asi sigi matungdagidi we may hope that the number of participants all over the globe may increase. Sana hojik hairiba khoi participation je ojagi oire satragi oire mahiroi ge oire nomu gi sum hengalai haijariba adubu hairiba mahiroi singje talkotara stadium da loina elot tobudi ngamdabanina ado talkotara stadium da elot tobusna kamaina selection toba adugo walaubu mayamsna kamain toba haidu sigi se hana khoina online da registration tor matungda question khara set tawi question do makhoi chumna khomagadi madugi khangalaba singdo madu talkotara stadium da direct prime minister ga interaction tawgadaba adu nataba dingduna moi online da heng kanoina ko virtual oina tawba virtual na ataina virtual ni yengba yare aduga hoi kanaguma lakphangam da su virtually prime minister ga interact away aduga MOS education ama oina prime minister na pangtora iba pariksha pe charcha sing da ozana ju mayam gi mochi lobirangani mahiroi sing gi moti kari haina lobi oda sig matang ayam da khoina thengnari ba sing si satra sing si ayam na moi loina harawi aduga examination se ngasai prime minister live usap ne do festival amoina loba adu khoi manipur da su yam nungai ba de handak si Yuba Morsa haitara igi party gi makhoi na sillaga adagi district level da government of India already instructed district education zonal education office da masi organized when moi nan tawgre involvement is already there asmai tawdana satra sing se ngasai gi parikha gi kirambadu tamna is tawraga student friendly examination lakba aduga exam warrior oina tholokpa ko exam si line thagadawni aibo akalon se create tawba aduga akiba tuzungwa se parikha da phawda basini create tawba pamide Council of Higher Secondary Education lower class 12 Board of Secondary Education lower class 10 adagi Central Board of Secondary Education CBSE lower class 12 ki parikha mayam lakadori sigi parikha thagadori ba mahiroi singjadi ese education minister amoina ozana kari haibininge moi akhoi hujik se 6 event ni satharai se aduna manipur ki se mamangi bhawgada manipur ki se kaya ude yaurambadi ai aina thengna da bo bi ai duna hujikti akhoina kare hain fil tawgeda state education gi makhada state na initiate tawrakuna tawrak chare adubu central government ki makhada leiba narbodaya gumba
aduga kendra vidyaloy gumbadi it is a compulsory, they are compelled to conduct all these parikha ki sarsar se tawutai aduga loina na angang singda parikha gi akiba se lokthok patai aduna lakadori ba examination singda sidagi phangi ba experience asina test asina parikha se irai lai koina matam sana honorabadi guardian singna phajana mateng pangabadi ozana phajana conceptually clear oina tambirabadi ade ai isana ozana taibado khangna bo honaraga khangdabado hangbagi ikaibadu thadooga maduda conceptually create torakandadi afaba satra ngakta tholakani aduna afaba satra tholagadi ngasai koina iguda nation sin knowledge based society oidoni brisa guru oidorini aduna masigi pose phangna bugidamta prime minister na magi wa concept ase parikha pe sarsar se magi wakhalondagi putho kanda haudok pone aduna habibadi prime minister habiba ozana habibadi parikha ji as a festival amoina yamna laina akiba leitana thabiyu haibane hojik central board of secondary education cbsc na loba class 12 parikha aduga council of higher secondary education manipur na loba class 12 parikha amadi board of secondary education manipur na loba parikha si hoji akoi gi mang da taduna leire sida parikha thagadoiba mahiroi singda ozagi wish ama natraga ozagi mod am da phongdobe satra khudingmak aki tujung yaudana aduga pakhatpa thakatpa yaudana parikha se irai live poni haina khallaga parikha thabinaba aina mayam da wish tawri loina na parents singna angang singna parikha gi preparation tawmatamda afaba environment create toraga like phajana panana understand tawnaba parent honaba aduna tadana parikha gi center singda chalaga oja kana tai adu ta enti bado madugi culture do tawiranu sini ina haijeningi de adu sarukpudi matam chana mafam chana angang singda encourage tawbiu like panana ba oja singna tuition dagi khara thaptokna ba angang singbu conceptually my school do da as a modest teacher amoina ai angang singchi sembagi nungai ba proud and brightness to oja khudingmona phogbi usine because oja khudingmoki makhuta lere nation phan ba phalanda ba haibase aduna mayam so haide dana ozana faradi loin phai hedana aduna mayam da parikha lakador parikha singsida phajana mai pakpa oibiu pakhatpa tujungba yaudana parikha mapung phana thabiu haidana I satra kudingmakta aina wish tawjari ojabu han han thagajari